ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯥꯡꯒꯣꯜꯗ ꯆꯥꯎꯕꯤ ꯍꯤꯞꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯃꯨꯅꯥꯟ ꯆꯪꯂꯛꯄ ꯎꯕꯗ ꯆꯥꯎꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯨꯅꯥꯟ, ꯏꯆꯥꯗꯤ ꯊꯕꯛ ꯀꯜꯂꯕꯅꯤꯅ ꯐꯖꯔꯦꯗ, ꯃꯨꯔꯒ ꯂꯪꯉꯦꯅꯦ, ꯅꯔꯥꯏꯕꯛꯇꯨꯗ ꯅꯨꯃꯤꯠ ꯑꯃ ꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ, ꯃꯤꯠꯄꯨ ꯊꯛꯑꯦꯅꯦ." ꯍꯧꯔꯛꯑꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤ, ꯃꯤꯒꯤ ꯑꯁꯣꯏꯕꯗꯤ ꯊꯤꯔꯒ ꯂꯩꯕꯗꯣ? ꯐꯔꯦꯁꯦ, ꯅꯪꯕꯨ ꯊꯕꯛ ꯆꯠꯂꯨꯔꯤꯗꯣ ꯏꯃꯥꯗ ꯁꯦꯜ ꯈꯤꯇ ꯄꯤꯔꯝꯃꯨꯗꯅ, ꯅꯪꯅ ꯁꯦꯜ ꯐꯪꯕꯒꯤ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯅꯤꯅꯦ ꯉꯁꯤꯗꯤ꯫ ꯑꯦ, ꯍꯧꯖꯤꯛꯄꯨ ꯏꯃꯥꯅ ꯁꯦꯜ ꯄꯥꯏꯔꯒ ꯀꯩꯗꯧꯅꯒꯦ ꯍꯥꯏꯅꯣ? ꯑꯩꯁꯨ ꯑꯄꯥ ꯑꯃ ꯂꯩꯔꯛꯄꯗ ꯂꯩꯗꯧꯔꯤꯕꯅꯤꯅꯦ, ꯈꯨꯠꯇ ꯁꯦꯜ ꯁꯤꯀꯤ ꯑꯃ ꯄꯥꯏꯗꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ, ꯆꯠꯄꯁꯨ ꯉꯝꯗꯕ ꯅꯪꯅ ꯑꯄꯥꯝꯕ ꯂꯩꯕꯩ, ꯈꯣꯡꯅꯤꯅ ꯊꯥꯡꯕꯁꯨ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯕꯗꯨꯅ ꯀꯃꯥꯏ ꯆꯠꯂꯒ ꯂꯩꯗꯣꯏꯅꯣ? ꯆꯠꯇꯧꯔꯤꯕꯅꯤ ꯉꯝꯅꯕ, ꯃꯗꯨ ꯅꯪꯅ ꯀꯩꯁꯨ ꯎꯕꯤꯌꯨ ꯍꯥꯏꯗꯦꯅꯦ꯫ ꯂꯩꯀꯪꯁꯤꯗ ꯏꯔꯣꯏꯔꯒ ꯆꯠꯀꯦ ꯍꯥꯏꯔꯤꯔꯣ? ꯅꯪꯒꯤꯁꯦ ꯅꯃꯥ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯅꯤꯡꯗꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯅꯠꯇꯦꯕ ꯏꯃꯥ, ꯀꯥꯟꯅꯕꯝ ꯈꯪꯉꯣꯏ, ꯑꯗꯨꯅ ꯏꯃꯥꯅ ꯄꯥꯝꯕ ꯆꯥꯅꯤꯡꯕ ꯂꯩꯔꯁꯨ ꯅꯃꯧ ꯅꯨꯄꯤꯗ ꯑꯗꯨꯝ ꯍꯥꯏꯌꯨ꯫ ꯀꯔꯤꯒꯤ ꯅꯪꯒꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯁꯤꯗ ꯑꯩꯅ ꯆꯥꯅꯤꯡꯕꯗꯣ ꯍꯥꯏꯗꯧꯔꯤꯕ? ꯍꯥ, ꯅꯪꯒꯤ ꯅꯇꯨꯁꯦ ꯌꯥꯝ ꯐꯕꯒ ꯃꯥꯟꯕ꯭ꯔꯣ? ꯐꯩ ꯀꯩꯅꯣ ꯏꯃꯥ, ꯇꯁꯧ ꯍꯥꯏꯔ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯂꯒ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃꯗ ꯏꯃꯥꯕꯨ ꯍꯟꯅ ꯌꯦꯡꯉꯛꯄꯗꯤ ꯂꯥꯏꯔꯗꯅ ꯉꯥ ꯃꯇꯝ ꯑꯃꯠꯇ ꯐꯥꯎꯕ ꯄꯤꯔꯛꯄ ꯅꯠꯇꯦ꯫ ꯑꯗꯣ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯥ ꯍꯤꯡꯉꯤꯕ ꯅꯠꯇ꯭ꯔꯣ? ꯉꯥ ꯃꯇꯣꯡꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯄꯤꯖꯗꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯉꯥ ꯊꯣꯡꯉꯅꯤ, ꯂꯨꯁꯝꯒꯨꯝꯕ ꯃꯌꯥꯡꯂꯦꯟꯒꯨꯝꯕꯅꯤ ꯍꯥꯄꯛꯀꯗꯧꯔꯤꯕꯁꯤꯅ꯫ ꯑꯗꯣ ꯃꯇꯣꯡ ꯆꯥꯗ꯭ꯔꯁꯨ ꯃꯍꯤꯗꯤ ꯇꯣꯠꯂꯤ ꯅꯠꯇ꯭ꯔꯣ? ꯃꯣꯏꯗꯩꯗꯤ ꯃꯍꯤꯁꯨ ꯄꯤꯔꯛꯇꯦꯅ꯫ ꯅꯨꯄꯤ ꯃꯤꯆꯪꯁꯦ ꯐꯖꯅ ꯍꯦꯛꯇ ꯆꯪꯂꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯪꯒꯤꯁꯦ꯫ ꯃꯇꯨ ꯂꯪꯀꯥꯒꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤꯁꯦ ꯐꯩ ꯀꯥꯏꯅꯁꯨ ꯍꯥꯏꯅꯤꯡꯂꯤ꯫ ꯏꯃꯥ, ꯅꯪꯕꯨ ꯂꯪꯀꯥꯒꯤ ꯍꯤꯡꯆꯥꯕꯤꯒ ꯍꯥꯏꯔꯤꯕꯗꯨꯕꯨ ꯎꯖꯔꯕ꯭ꯔꯣ? ꯎꯔꯦ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯏ ꯀꯩꯅꯣ꯫ ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯨꯄꯥ, ꯊꯕꯛ ꯍꯜꯂꯛꯂꯕꯗꯤ ꯏꯃꯨꯡꯗꯣ ꯀꯣꯛ ꯆꯪꯂꯛꯄ ꯀꯩꯗꯧꯒꯦ? ꯇꯨ, ꯀꯧꯔꯛꯑꯅꯤ, ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯃꯇꯝꯁꯤꯒꯤ ꯃꯧꯁꯤꯡꯁꯦ꯫ ꯑꯩꯅ ꯄꯣꯛꯂꯤꯕ ꯏꯆꯥꯁꯤꯅ ꯃꯃꯥꯏꯒꯤ ꯏꯅꯥꯛꯇ ꯂꯩꯕ ꯐꯥꯎ ꯍꯦꯛ ꯀꯧꯊꯣꯛꯄ ꯉꯝꯃꯦꯕ꯫ ꯏꯃꯥ, ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯑꯩꯒꯤ ꯁꯛꯁꯤ ꯎꯗꯕꯗꯨꯗ ꯁꯨꯝ ꯎꯖꯅꯤꯡꯗꯨꯅ ꯀꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯎꯅꯤꯡꯉꯝꯒꯅꯤ, ꯐꯖꯕ ꯉꯥꯄ꯭ꯔꯨꯝ ꯃꯥꯟꯕ ꯅꯁꯛꯇꯣ꯫ ꯅꯨꯄꯥ, ꯅꯪ ꯑꯩꯅ ꯀꯧꯔꯤꯁꯤ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ? ꯀꯧꯔꯦ ꯍꯥꯏꯔꯗꯤ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ? ꯍꯩ ꯃꯧ, ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯃꯃꯥꯏꯒꯤ ꯅꯥꯛꯇ ꯉꯥꯛꯇꯪ ꯂꯩꯖꯕꯁꯤ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯍꯥ, ꯅꯪꯅ ꯅꯋꯥꯁꯤꯗ ꯅꯆꯥ ꯋꯥꯔꯛꯄꯗꯧꯅ ꯂꯥꯛꯇꯅ ꯀꯧꯔꯤꯕꯗꯨꯕꯣ? ꯑꯣ, 이와ꯗ ꯀꯧꯖꯕ ꯅꯊꯧ ꯅꯠꯇꯦ, ꯉꯥꯡꯕꯤꯔꯛꯀꯅꯨ꯫ ꯅꯋꯥꯁꯦ, ꯏꯆꯥꯁꯦ, ꯑꯩꯅ ꯄꯣꯛꯂꯤꯕ ꯃꯃꯥꯏꯒꯤ ꯅꯥꯛꯇ ꯏꯆꯥꯅ ꯂꯩꯕꯗ ꯀꯧꯔꯤꯕ ꯅꯪꯁꯦ ꯍꯤꯡꯆꯥꯕꯤꯅꯦ, ꯍꯤꯡꯆꯥꯕꯤ꯫ ꯅꯆꯥ ꯑꯣꯏꯖꯔꯁꯨ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪꯄꯥꯜꯁꯤ ꯂꯩꯔꯤꯕ ꯄꯨꯝꯕꯗꯒꯤ ꯑꯩꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯍꯥꯏꯔꯕꯗꯣ꯫ ꯅꯨꯄꯥ, ꯍꯦꯟꯕ꯭ꯔꯥ ꯍꯦꯟꯗꯕ꯭ꯔꯥ? ꯑꯁ ꯌꯥꯔꯤꯕ ꯏꯃꯥ, ꯈꯠꯅꯔꯅꯨ, ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ꯫ ꯅꯨꯄꯤ, ꯅꯪꯁꯨ ꯏꯃꯥꯒ ꯃꯥꯟꯅꯔꯨꯔꯅꯨ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯍꯅꯨꯔꯀꯥꯟꯗ ꯀꯩꯅꯣꯝ ꯇꯧꯔꯕꯅꯦꯕ꯫ ꯁꯣꯝꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯌꯨꯝꯗꯅꯤ ꯒꯧꯔꯣꯕ ꯆꯥꯛ ꯊꯣꯡꯂꯤ꯫ ꯅꯨꯄꯤ, ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ, ꯅꯪꯁꯨ ꯏꯔꯨꯒꯥꯗꯣ ꯂꯨꯖꯊꯣꯛꯅꯕ ꯇꯧꯔꯨꯗꯅ, ꯊꯦꯡꯈ꯭ꯔꯅꯤꯅꯦ꯫ ꯏꯔꯨꯒ ꯂꯨꯕ ꯇꯜꯂꯦꯗ, ꯑꯗꯨꯝ ꯆꯥꯔꯒꯦ꯫ ꯏꯔꯨꯗꯤꯅꯦ ꯍꯌꯦꯡꯂ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯂ ꯀꯩꯅꯣ ꯑꯣꯏꯅ ꯂꯨꯔꯒꯦ꯫ ꯃꯅꯝꯗꯤ ꯐꯖꯔꯦ, ꯄꯨꯈ꯭ꯔꯤꯗꯒ ꯇꯥꯔꯗꯤ ꯉꯥꯒ ꯂꯣꯏꯅ ꯁꯤꯔꯅꯤ꯫ ꯅꯨꯄꯤꯅꯦꯅ ꯏꯔꯨꯗꯣ ꯈꯔ ꯈꯔ ꯂꯨꯔꯗꯤ ꯐꯒꯗꯕ꯫ ꯑꯣ, ꯏꯔꯨꯖꯗ꯭ꯔꯁꯨꯅꯦ ꯈꯨꯜꯁꯤꯗ ꯑꯩꯗꯧꯅ ꯏꯃꯥꯏ ꯀꯦꯕ, ꯏꯃꯥꯏ ꯅꯥꯟꯕ ꯀꯅꯥꯕꯨ ꯂꯩꯒꯦꯅꯦ? ꯅꯃꯥꯏꯗꯨꯁꯨ ꯀꯦꯔꯤꯅꯦ ꯇꯧꯔꯤꯗꯣ, ꯃꯅꯨꯡꯗꯗꯤ ꯅꯨꯔꯥ ꯊꯥꯡꯂꯕꯅꯤꯅ ꯃꯊꯛꯇꯨꯗ ꯊꯥꯖꯤꯟꯕꯗ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯉꯤ ꯏꯕꯦꯝ꯫ ꯅꯪꯅꯗꯨ ꯀꯩꯁꯨ ꯄꯥꯟꯅꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯅꯨꯄꯥ, ꯉꯥꯗꯣ ꯃꯇꯨꯝ ꯃꯇꯨꯝ 2-3 ꯍꯥꯞꯄꯧꯁꯦ, ꯊꯨꯝ ꯅꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ꯫ ꯏꯁꯤ, ꯆꯥꯔꯣ ꯆꯥꯔꯣ, ꯃꯤ ꯆꯥꯕ ꯆꯥꯗꯕ ꯅꯪꯗ ꯆꯥꯔꯒ ꯂꯣꯏꯔꯦ꯫ ꯍꯥꯎꯔꯦ, ꯑꯩ ꯅꯨꯄꯥꯅ ꯉꯥ ꯊꯣꯡꯕ ꯍꯥꯏꯔꯦꯗꯅ꯫ ꯑꯗꯨ ꯅꯨꯄꯤ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯗꯅ, ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨꯀꯣ꯫ ꯀꯩ ꯋꯥꯅꯣ? ꯀꯩ ꯑꯃꯨꯛ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯏꯃꯥꯗꯣ ꯉꯔꯥꯡꯗꯤ ꯏꯟꯁꯥꯡ ꯍꯥꯎꯇꯦ, ꯀꯔꯤꯝꯇ ꯆꯥꯕ ꯌꯥꯗꯦꯅ ꯌꯥꯝ ꯃꯊꯣꯏ ꯅꯨꯡꯉꯥꯏꯇꯅ ꯉꯥꯡꯍꯧꯕ꯫ ꯑꯦ, ꯃꯥꯅꯗꯨ ꯉꯥꯡꯂꯒ ꯀꯩꯗꯧꯔꯕ? ꯍꯥ, ꯅꯪꯅꯗꯨ ꯀꯥꯏꯗ ꯇꯥꯔꯨꯏꯅꯣꯕ? ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯣꯏꯗ ꯆꯪꯕ ꯌꯥꯔꯣꯏꯅ ꯍꯥꯏꯗ꯭ꯔꯣ? ꯆꯪꯂꯨꯕ ꯅꯠꯇꯦꯕ, ꯑꯩꯅ ꯀꯣꯟ ꯐꯦꯡꯂꯤꯉꯩꯗ ꯇꯥꯔꯛꯄꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯗ ꯅꯪꯉꯣꯟꯗ ꯁꯨꯝ ꯇꯝꯕꯅꯦꯕ꯫ ꯀꯩꯒꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯇꯝꯃꯤ?
ꯉꯥ ꯊꯣꯡꯕꯁꯤꯗ ꯑꯇꯩꯒꯤ ꯌꯥꯎꯗꯕꯤ ꯏꯃꯥꯒꯤ ꯃꯇꯨꯝ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯄꯤꯈꯤꯁꯤꯔꯅ ꯁꯨꯝ ꯍꯪꯒꯦ ꯇꯧꯕ. ꯀꯩꯒꯤ ꯄꯤꯗꯣꯏꯕ? ꯍꯥ? ꯃꯥꯅ ꯆꯥꯕꯗ ꯅꯣꯡꯃꯇ ꯃꯁꯥꯒꯤꯅꯦ ꯍꯥꯏꯗꯅ ꯃꯆꯦꯠ ꯑꯝꯇ ꯄꯤꯔꯛꯈ꯭ꯔꯕ꯭ꯔꯣ? ꯃꯥꯗꯤ ꯑꯩꯈꯣꯏ ꯃꯨꯅꯥꯟꯒꯤ ꯅꯨꯄꯤꯅ ꯄꯤꯖꯔꯒꯗ ꯆꯥꯕꯅꯤꯅ ꯀꯥꯏꯗꯤ ꯄꯤꯔꯛꯇꯣꯏ? ꯌꯥꯔꯣꯏ ꯄꯤꯕꯒ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯈꯣꯏ ꯅꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯦꯅ. ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯕꯗꯨ ꯑꯗꯨꯝꯅꯦ ꯍꯥꯏꯅꯕ ꯇꯧ. ꯍꯣꯏꯕ ꯍꯥꯏꯗꯧ ꯂꯩ. ꯃꯇꯝ ꯈꯤꯇꯪ ꯌꯦꯡꯈꯤꯁꯤꯅ ꯇꯧꯕꯅꯤ. ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯈꯤꯗꯧꯔꯤꯒꯦ? ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯌꯨꯅ ꯍꯥꯏꯔꯤꯁꯦ? ꯍꯥꯏꯔꯒꯦꯕ. ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ. ꯂꯥꯛꯑꯣ. ꯑꯩ ꯊꯕꯛ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ. ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ. ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯅ ꯁꯥꯎꯒꯗ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯛꯄꯗ ꯑꯩꯗꯤ ꯏꯄꯥꯝꯗ ꯆꯠꯈꯤꯒꯗꯕꯅꯤ ꯌꯦꯡꯉꯨ. ꯅꯍꯥꯟꯗꯤ ꯅꯄꯥꯝꯗ ꯆꯪꯍꯜꯂꯛꯇꯦꯅ ꯀꯞꯄꯒ ꯍꯜꯂꯛꯈꯤꯗꯥꯏꯅꯦ ꯅꯪꯕꯣ? ꯑꯗꯨꯅ ꯅꯍꯥꯟꯒꯤ ꯋꯥ. ꯑꯩꯅ ꯍꯥꯏꯁꯤꯅ ꯃꯇꯨꯡꯒꯤ ꯋꯥ. ꯏꯟꯖꯥꯡꯗꯣ ꯑꯩꯒꯤꯗ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯛꯑꯣ. ꯍꯥꯞꯄꯛꯀꯦ. ꯉꯛꯁꯝ ꯌꯧꯐꯥꯎ ꯆꯥꯕꯤꯌꯨ. ꯉꯁꯤꯁꯨ ꯒꯣꯔꯣꯕ ꯃꯇꯨꯅ ꯏꯟꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ. ꯏꯃꯥ ꯀꯩꯗꯧꯔꯦ ꯁꯨꯝ ꯍꯤꯞꯄꯒ ꯂꯩꯗꯨꯅ? ꯏꯃꯥ ꯅꯪ ꯊꯕꯛꯀꯗꯣ ꯈꯔ ꯁꯨꯔꯗꯤ ꯐꯒꯗꯕꯅꯤ. ꯅꯣꯏ ꯅꯄꯥꯗꯧꯔꯦꯌꯦ. ꯅꯃꯥ ꯑꯩꯁꯦ ꯆꯠꯄ ꯉꯝꯗ꯭ꯔꯦꯁꯦ ꯅꯪꯗꯤ ꯀꯧꯔꯝꯃꯅꯤꯅꯦ. ꯅꯇꯨꯒꯤ ꯁꯥꯔꯩ ꯏꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ. ꯑꯁ ꯍꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤ. ꯃꯃꯧ ꯅꯨꯄꯤ ꯉꯥꯡꯕꯤꯁꯦ. ꯏꯃꯥ ꯅꯪꯒꯤꯗꯨꯒꯤ ꯅꯑꯣꯡꯗꯨꯅꯅꯤ ꯃꯧꯁꯤꯡꯅ ꯏꯃꯥꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯗꯣ. ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ. ꯊꯣꯛꯂꯒ ꯃꯥꯅ ꯁꯨꯝꯅꯕ ꯑꯗꯨꯝ ꯉꯥꯡꯕ ꯉꯝꯃꯦꯕ. ꯍꯩ ꯀꯩꯅꯣ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯦ? ꯍꯥ? ꯍꯥꯏꯗꯧꯗꯣ ꯍꯥꯏꯔꯒ ꯆꯠꯂꯣ. ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ. ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯊꯤꯅ ꯉꯥꯡꯂꯕꯅꯤꯅ ꯑꯩꯁꯦ ꯅꯃꯧ ꯅꯨꯄꯤꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯌꯥꯗ꯭ꯔꯦ. ꯑꯗꯨꯒ ꯀꯔꯤꯒꯤ ꯍꯧꯖꯤꯛꯅ ꯆꯪꯉꯛꯏꯕ? ꯍꯥ? ꯍꯨꯏ ꯅꯪꯒꯤ ꯅꯨꯄꯤꯅ ꯀꯔꯤꯃꯨꯛ ꯈꯣꯡꯉꯨꯁꯨ ꯍꯥꯏꯗꯅ ꯏꯟꯁꯤꯜꯂꯛꯑꯦ? ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯃꯆꯦꯠ ꯑꯃ ꯌꯣꯜꯂꯁꯤ. ꯁꯦꯜꯁꯨ ꯑꯝꯇ パイ데. ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯆꯥꯎꯊꯣꯛꯅꯕ ꯌꯦꯡꯂꯒꯦ. ꯀꯔꯤ? ꯏꯪꯈꯣꯜꯁꯤ ꯌꯣꯟꯗꯣꯏꯕ? ꯑꯗꯨꯒ ꯅꯪꯗꯤ ꯅꯣꯏ ꯅꯄꯥꯒꯤ ꯃꯅꯪꯒꯜꯗ ꯇꯣꯡꯂꯒ ꯂꯩꯗꯧꯔꯤꯕ꯭ꯔꯣ? ꯍꯥ? ꯑꯁ ꯇꯥꯅꯤꯡꯗꯦꯗ. ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯀꯩ. ꯃꯃꯥꯡꯒꯤ ꯁꯣꯔꯣꯛꯂꯣꯝ ꯊꯥꯡꯕꯁꯤꯗ ꯌꯣꯟꯁꯤ ꯍꯥꯏꯕꯅꯤ. ꯍꯦ ꯃꯗꯨ ꯌꯥꯔꯣꯏ. ꯇꯥꯅꯤꯡꯗꯦ. ꯅꯈꯣꯏꯅ ꯌꯣꯟꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯅꯪꯒꯤ ꯅꯇꯨꯒꯤ ꯃꯄꯥꯝꯗꯣ ꯑꯗꯨꯗ ꯌꯣꯜꯂꯨꯁꯣ. ꯏꯃꯥ ꯃꯤꯒꯤ ꯏꯪꯈꯣꯜꯗꯨꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯌꯣꯟꯗꯣꯏꯅꯣ? ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯌꯣꯟꯗꯣꯏꯕ? ꯍꯥ? ꯅꯪꯒꯤ ꯋꯥꯗꯣ ꯅꯪꯒꯤ ꯅꯨꯄꯤ ꯂꯥꯏ ꯁꯒꯣꯜ ꯃꯥꯟꯕꯤꯁꯤꯅ ꯏꯟꯁꯤꯜꯂꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯌꯣꯜꯂꯨꯁꯣ ꯍꯥꯏꯌꯨ. ꯏꯃꯥ ꯑꯩꯗꯤ ꯌꯥꯗꯕ ꯌꯥꯔꯣꯏ ꯀꯩ. ꯃꯁꯤꯗ ꯏꯃꯥꯁꯦ ꯑꯍꯜꯅꯦꯅ ꯁꯨꯝ ꯍꯥꯏꯔꯝꯕꯩ ꯋꯥꯅꯤ. ꯏꯃꯥꯒꯤ ꯀꯩꯁꯨ ꯗꯔꯀꯥꯔꯗꯤ ꯇꯥꯗ꯭ꯔꯕꯅꯤ. ꯍꯩ ꯏꯪꯈꯣꯜꯁꯤ ꯑꯩꯒꯤꯅꯤꯅꯦ. ꯅꯄꯥꯗꯨꯅ ꯑꯩꯒꯤ ꯃꯤꯡꯗ ꯊꯝꯂꯝꯕ. ꯅꯔꯤꯜ ꯂꯩꯕ ꯀꯅꯥꯅꯣ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯏꯪꯈꯣꯜꯁꯦ ꯃꯆꯦꯠ ꯑꯝꯇ ꯌꯣꯜꯂꯨꯅꯦ. ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯁꯤꯜꯂꯒ ꯊꯝꯂꯤꯕꯗꯨꯕꯨ ꯍꯌꯦꯡ ꯏꯃꯥꯅ ꯁꯤꯕꯗ ꯏꯪꯈꯣꯜꯁꯦ ꯀꯣꯛꯊꯣꯡꯅꯔꯒ ꯄꯨꯈꯤꯒꯦ ꯍꯥꯏꯔꯤꯕ? ꯒꯣꯔꯣꯕ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯅ. ꯏꯃꯥ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ. ꯑꯩꯅ ꯇꯧꯔꯅꯤ ꯈꯟꯈ꯭ꯔꯗꯤ ꯑꯗꯨꯝ ꯇꯧꯔꯗꯕꯅꯤ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨ ꯍꯥꯏꯗꯅ ꯇꯝꯕꯤꯔꯕꯅꯤꯅ ꯊꯧꯔꯦꯗ ꯏꯆꯥꯗꯤ. ꯅꯁꯥꯗꯨꯗ ꯉꯥꯏꯔꯦ ꯃꯤ ꯑꯣꯏꯔꯤꯕ. ꯅꯀꯣꯛ ꯅꯔꯝꯆꯠꯇꯨꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯂꯣꯏꯕ ꯍꯨꯏꯒ ꯆꯞ ꯃꯥꯟꯅꯔꯦ. ꯏꯃꯥ ꯅꯪ ꯏꯃꯥ ꯑꯣꯏꯕꯒꯤ ꯌꯦꯡꯕꯤꯔꯕꯅꯤ. ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯌꯥꯝꯗꯣ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯅꯤꯀꯣ. ꯁꯥꯎꯅꯤꯡꯉ ꯁꯥꯎ ꯗꯔꯀꯥꯔ ꯇꯥꯗꯦ. ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯣ. ꯅꯊꯤꯕꯣꯡ ꯀꯩꯅꯣꯝꯃ ꯆꯥꯔꯝꯗꯥꯏꯗꯅ ꯅꯃꯥ ꯑꯩ ꯎꯈꯤꯅꯤ ꯍꯥꯏꯗꯅ ꯂꯣꯠꯄ. ꯍꯥ? ꯂꯧꯔꯝꯗꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤꯅꯦ. ꯑꯩꯈꯣꯏꯁꯦ ꯅꯆꯥꯅꯤ. ꯄꯥꯕꯅ ꯊꯝꯂꯝꯂꯤꯕ ꯃꯌꯥꯝꯗꯣ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇꯅꯤ. ꯑꯗꯨꯅ ꯂꯧꯗꯧꯔꯤꯕ. ꯅꯣꯏꯕꯨ ꯏꯆꯥꯅꯦꯗꯅ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯍꯥ? ꯅꯃꯥ ꯅꯄꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ. ꯂꯧꯔꯝꯗꯥꯏꯗ ꯏꯃꯥ ꯏꯄꯥ ꯂꯩ ꯃꯈꯣꯏꯗꯒꯤ ꯂꯧꯒꯦ ꯁꯤ ꯈꯛꯇꯅꯤ ꯈꯜꯂꯤꯕꯁꯦ. ꯉꯁꯤꯁꯨ ꯃꯂꯥꯒ ꯇꯣꯝꯕꯤꯒꯗꯨ ꯁꯪꯒꯣꯏꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯏꯆꯦ ꯉꯁꯤꯗꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ. ꯀꯩꯅꯣ ꯀꯩ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯅꯣ? ꯏꯃꯥꯁꯦ ꯊꯥ ꯑꯃꯃꯝꯂ ꯑꯅꯤꯔ ꯀꯩꯅೋ ꯈꯔ ꯊꯝꯅꯁꯤ. ꯑꯩꯈꯣꯏ ꯃꯥꯗ ꯁꯨꯝ ꯍꯣꯠꯅꯔꯒ ꯂꯩꯕꯗꯣ ꯑꯩꯈꯣꯏꯁꯨ ꯉꯝꯗ꯭ꯔꯦ. ꯀꯩꯒꯤ ꯊꯝꯅꯗꯣꯏꯅꯣ? ꯅꯣꯏꯅ ꯑꯇꯣꯟ ꯑꯇꯥꯡ ꯅꯠꯇ꯭ꯔꯣ? ꯑꯇꯣꯝꯕ ꯃꯆꯥ ꯃꯃꯧꯅ ꯃꯅꯦ ꯃꯀꯨ ꯀꯣꯟꯕ ꯍꯥꯏꯁꯤꯗꯤ ꯍꯧꯅ ꯁꯥꯅꯤꯡꯉꯤ ꯏꯕꯦꯝꯃ. ꯏꯇꯩꯒꯤꯁꯨ ꯃꯃꯥ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗ ꯑꯇꯣꯝꯕ ꯑꯍꯜꯒꯤ ꯋꯥ ꯂꯩꯇꯦ. ꯃꯃꯥ ꯃꯄꯥ ꯌꯣꯛꯄ ꯊꯥꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯆꯥ ꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯅ ꯁꯥꯅꯤ. ꯍꯣ ꯅꯣꯏꯁꯨ ꯃꯆꯥꯅꯤ ꯌꯣꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯉꯝꯖꯗ꯭ꯔꯦ. ꯅꯣꯏꯁꯨ ꯃꯆꯥ ꯅꯠꯇ꯭ꯔꯣ? ꯂꯧ ꯏꯪꯈꯣꯜ ꯌꯦꯟꯅꯔꯝꯗꯥꯏꯗꯗꯤ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯆꯣꯡꯊꯣꯔꯛꯀꯅꯤꯅꯦ. ꯌꯣꯛꯑꯝꯗꯥꯏꯗꯅ ꯌꯣꯛꯅꯤꯡꯗꯦ. ꯍꯦꯉꯥ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ? ꯍꯥ? ꯂꯧ ꯏꯪꯈꯣꯜꯁꯤꯡꯁꯤ ꯅꯪ ꯅꯇꯣꯝꯇꯒꯤ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯔꯣ? ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯗꯤ ꯏꯆꯦ ꯍꯣꯏꯁꯨ ꯑꯣꯏꯅꯤꯡꯂꯤꯕꯗꯨꯗꯤ. ꯑꯍꯜꯅꯤ ꯂꯧ ꯏꯪꯈꯣꯜ ꯍꯦꯟꯅ ꯄꯤꯐꯝ ꯊꯣꯛꯏ ꯀꯥꯏꯅꯒ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ. ꯑꯗꯨꯒ ꯍꯟꯅꯨꯕꯤꯁꯤꯗꯤ ꯆꯥꯛ ꯆꯔꯥꯡꯕ ꯐꯥꯎꯕ ꯄꯤꯖꯅꯤꯡꯗꯦꯅꯦ. ꯍꯣꯏ ꯄꯤꯖꯅꯤꯡꯗꯦ. ꯑꯐꯕꯤ ꯁꯥꯕꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯅꯪ ꯑꯗꯨꯝ ꯊꯥꯛꯎ ꯀꯩꯅꯣ. ꯑꯩꯈꯣꯏꯗꯤ ꯉꯝꯖꯔꯔꯣꯏ. ꯑꯩꯈꯣꯏꯁꯨ ꯉꯝꯃꯔꯣꯏ. ꯍꯟꯅꯨꯕꯤꯁꯤꯅ ꯄꯣꯛꯂꯤꯕꯁꯦ ꯑꯩꯒꯤ ꯅꯨꯄꯥꯗꯪ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯥꯁꯨꯅꯤ. ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯉꯁꯤꯗꯒꯤ ꯂꯩꯒꯗꯕꯅꯤ.
ꯌꯥꯗꯅ ꯌꯦꯡꯉꯨꯅꯤ ꯑꯉꯥꯡ ꯉꯥꯈꯥ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯅꯪꯒꯤ ꯅꯨꯄꯥ ꯀꯥꯏꯅꯒ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯋꯥꯔꯛꯇꯕꯤ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯅꯨꯄꯥꯕꯨ ꯅꯪꯒꯤ ꯅꯨꯄꯥ ꯍꯥꯏꯗ꯭ꯔꯗꯤ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯏꯁ ꯌꯥꯝ ꯋꯥꯔꯛꯄꯒ ꯁꯥꯗꯅ ꯅꯅꯦꯝꯄꯣꯛꯇ ꯏꯁꯤꯡ ꯈꯨꯌꯥꯝ ꯐꯥꯎ ꯀꯜꯂꯒ ꯄꯤꯊꯛꯅꯤꯡꯗꯕꯤ ꯅꯪꯅꯁꯨ ꯄꯤꯖ ꯄꯤꯊꯛ ꯐꯕꯤ ꯅꯪꯅ ꯑꯗꯨꯝ ꯌꯣꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯁꯨ ꯏꯃꯥ ꯌꯣꯛꯑꯣ ꯍꯥꯏꯔꯕꯗꯤ ꯏꯃꯥꯒꯤꯁꯨ ꯏꯪꯈꯣꯜ ꯁꯔꯨꯛ ꯊꯨꯡꯒꯗꯕꯅꯤ 마기 서룩도 마 욕바 미나 방가다바 아두도 야로이 까이기 마기 서룩 통도이바 아또엄마나 마마마 빠꼬나 바이바시디 하우나 사니 아하나 꼰바 마야마스 레 이마시야 에코이나 타이번 아두나 이마기 서룩 비팜토이 까림타 사든 힘무나데 나락 예글락바다 에코이나 셀 부톡도나 라이앵리번 마두디네 떡팜 톡바 하이시 마두디 에코이디 똥하나 레이저레 하우직 마 까나노 칸드리 마기와 에코이다 하이라칸 ꯂꯧꯔꯝꯗꯥꯏꯗꯗꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯗ ꯂꯥꯛꯇꯅ ꯉꯔꯪ ꯉꯪꯉꯤꯅꯦ ꯏꯀꯥꯏꯕꯅ ꯈꯪꯗ꯭ꯔꯤꯕ ꯑꯣ ꯑꯩꯕꯨꯅꯤꯀꯣ ꯃꯈꯣꯏꯅ ꯏꯟꯊꯣꯛꯅꯗꯅ ꯉꯥꯡꯅꯔꯤꯕꯁꯦ ꯅꯈꯣꯏꯒꯤ ꯅꯄꯨꯔꯣꯏꯕꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥ ꯑꯩꯕꯨ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯔꯥ ꯑꯅꯤꯈꯛ ꯄꯤꯖꯕꯒꯤꯅꯤꯀꯣ ꯅꯣꯏꯅ ꯁꯥꯎꯅꯔꯤꯕ ꯃꯁꯤꯒꯤꯗꯃꯛꯇ ꯏꯆꯥꯕꯨ ꯋꯥꯅ ꯌꯣꯛꯂꯛꯂꯤꯕ ꯃꯈꯣꯏ ꯆꯥꯎꯔꯛꯂꯒ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯨꯕ ꯃꯥꯂꯥꯅ ꯅꯪ ꯅꯩꯕꯨ ꯏꯀꯥꯏꯕ ꯈꯪꯗꯦ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯅꯪ ꯅꯈꯖꯥꯏꯗ ꯈꯨꯄꯥꯛꯁꯤꯡ ꯊꯥꯖꯤꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯏꯁ ꯅꯪꯅ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯑꯩꯅ ꯖꯒꯣꯏꯒ ꯁꯥꯔꯒ ꯂꯩꯒꯗ꯭ꯔꯣ ꯅꯪꯗꯨꯝ ꯅꯁꯝꯗꯨ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯒꯦ ꯀꯔꯤ ꯂꯥꯎ ꯍꯥꯏꯔꯣ ꯂꯥꯎꯅꯦ ꯅꯊꯛꯀꯤ ꯑꯍꯜ ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯍꯥ ꯅꯁꯝꯗꯨ ꯐꯣꯏꯒꯦ ꯑꯌꯣ ꯏꯁ ꯁꯝꯒꯁꯤ ꯀꯌꯥꯗ ꯀꯟꯅ ꯐꯣꯏꯔꯅꯤ ꯌꯦꯡꯉꯨꯅꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯐꯣꯏꯔꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯛꯇꯅ ꯅꯈꯨꯠ ꯄꯥꯟꯕ꯭ꯔꯥ ꯑꯌꯣ ꯍꯤꯡꯆꯥꯕꯤ ꯅꯊꯛꯀꯤ ꯑꯍꯜ ꯑꯩꯉꯣꯟꯗ ꯅꯈꯨꯠ ꯀꯥꯍꯜꯂꯗꯅ ꯅꯪ ꯅꯔꯨꯗꯨ ꯀꯣꯛꯀꯦ ꯈꯪꯉꯤꯗꯅ ꯅꯪ ꯁꯪꯒꯣꯏ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯟꯅ ꯃꯁꯝ ꯐꯣꯏꯅꯔꯤ ꯆꯥꯎꯕꯤ ꯆꯠꯇꯨꯅ ꯈꯥꯝꯕꯁꯨ ꯉꯝꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯃꯧ ꯑꯅꯤꯅ ꯈꯠꯅꯔꯤꯕꯗꯨ ꯌꯦꯡꯂꯤ ꯅꯨꯃꯤꯗꯥꯡꯅꯤ ꯇꯣꯝꯕꯤꯗꯤ ꯃꯀꯣꯛ ꯆꯤꯛꯏ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯝꯗꯦ ꯃꯨꯟꯅꯥꯅ ꯆꯥꯛ ꯊꯣꯡꯂꯗꯨꯅ ꯆꯥꯔꯝꯃꯤ ꯇꯣꯛꯂꯕ ꯃꯇꯨꯡꯅꯤ ꯃꯨꯟꯅꯥꯅ ꯆꯥꯛ ꯊꯣꯡꯂꯝꯗꯥꯏꯗꯅ ꯅꯀꯣꯛ ꯆꯤꯛꯏ ꯀꯥꯏꯅꯒ ꯍꯥꯏꯔꯤ ꯆꯥꯕꯗꯗꯤ ꯆꯤꯛꯇꯕ꯭ꯔꯥ ꯀꯩꯅꯣ ꯀꯣꯝꯄꯥꯛ ꯑꯃ ꯆꯥꯏꯅꯦ ꯅꯪꯁꯨ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯑꯩꯅ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯔꯒ ꯉꯥꯒ ꯊꯣꯡꯂꯤꯕꯅꯤꯅꯦ ꯅꯇꯣꯝꯗ ꯆꯥꯅꯤꯡꯗꯅ ꯅꯠꯇꯦꯗ ꯏꯟꯁꯥꯡꯗꯣ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯗ꯭ꯔꯗꯤ ꯌꯣꯠꯄ ꯌꯥꯔꯣꯏ ꯇꯧꯕꯅꯤ ꯈꯪꯉꯤ ꯌꯥꯔꯤ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯅꯃꯥꯒꯤ ꯃꯆꯥꯅꯤꯅ ꯅꯕꯨꯛꯇꯤ ꯅꯃꯥꯗꯨ ꯂꯧꯏꯅꯦ ꯅꯪꯁꯨ ꯅꯃꯥꯒꯤ ꯃꯆꯥꯅꯤꯅ ꯅꯃꯥꯗꯧꯅ ꯃꯤ ꯈꯠꯅꯕꯗꯤ ꯍꯥꯏꯐꯦꯠ ꯄꯥꯝꯃꯤꯅꯦ ꯅꯪꯒꯤꯁꯦ ꯈꯠꯅꯕ ꯍꯧꯔꯤꯅꯤꯅꯦ ꯍꯧꯗꯦ ꯅꯪꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕ ꯉꯝꯖꯗꯦ ꯅꯪꯒꯤ ꯅꯆꯤꯟꯗꯣ ꯑꯩ ꯄꯥꯟꯅꯔꯒ ꯉꯥꯡꯅꯕ ꯉꯝꯃꯣꯏꯕ ꯆꯤꯟ ꯀꯟꯕꯤ ꯑꯩꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈ꯭ꯔꯤꯕꯗꯣ ꯅꯠꯇꯦꯅ ꯀꯅꯥꯅ ꯍꯥꯏꯅꯣ ꯃꯀꯣꯛꯇꯨꯗ ꯎꯇꯨꯞꯅ ꯁꯥꯟꯊꯒꯦꯕ ꯑꯁ ꯋꯥꯊꯤ ꯌꯥꯝ ꯇꯧ ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯑꯁ ꯀꯤꯕꯨ ꯀꯤꯔꯦꯗ ꯀꯩꯔꯛꯀꯗꯣꯏꯅꯣ ꯈꯟꯕꯗ ꯅꯈꯣꯏꯅ ꯃꯥꯁꯦ ꯅꯪꯒꯤ ꯅꯌꯥꯝꯕꯒ ꯑꯃꯨꯛ ꯂꯩꯍꯟꯈ꯭ꯔꯣ ꯑꯩꯁꯨ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯁꯦ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯨꯗꯣꯏꯅꯣ ꯑꯩꯒ ꯂꯩꯔꯤꯁꯤꯕꯣ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯉꯝꯅꯕ ꯍꯥꯏꯌꯨ ꯀꯩꯅꯣ ꯅꯪ ꯅꯇꯣꯝꯇꯒꯤ ꯅꯃꯥꯔꯣ ꯍꯅꯨꯕꯤꯁꯤꯕꯣ ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯣꯏꯁꯤꯁꯨ ꯍꯦꯟꯗꯤ ꯍꯦꯟꯃꯠꯂꯕꯅꯤ ꯈꯔꯗꯤ ꯋꯥꯈꯜ ꯇꯥꯕ ꯌꯥꯕꯅꯤ ꯅꯪꯅ ꯍꯥꯏꯗꯨ ꯆꯨꯝꯃꯦꯕ ꯏꯃꯥꯁꯦ ꯑꯩ ꯏꯇꯣꯝꯇꯒꯤ ꯅꯠꯇꯦꯕ ꯑꯗꯨꯅꯤ ꯐꯖꯅ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯥꯏꯅꯗꯕ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯦꯝꯅ ꯊꯥꯛꯄ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯇꯥꯔꯤꯁꯦ ꯅꯨꯄꯤꯅ ꯍꯥꯏꯕ ꯈꯛꯇꯅꯤ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯁꯤꯅꯤ ꯏꯪꯈꯣꯜꯅꯤ ꯇꯧꯔꯤꯁꯤꯅ ꯅꯈꯣꯏꯅ ꯃꯥꯁꯤꯒꯤ ꯁꯔꯨꯛ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯈꯥꯛꯄ ꯅꯠꯇꯦꯗꯣ ꯃꯣꯏꯅ ꯑꯄꯪꯕ ꯊꯤꯔꯒ ꯅꯝꯁꯤꯜꯂꯝꯕꯅꯤ ꯆꯨꯝꯃꯤꯅꯤ ꯃꯤ ꯃꯃꯥ ꯃꯄꯥ ꯀꯣꯟꯅꯔꯤꯁꯤꯡꯁꯦ ꯏꯪꯈꯣꯜ ꯁꯔꯨꯛ ꯂꯣꯏꯅ ꯍꯦꯟꯅ ꯄꯤꯅꯩꯀꯣ ꯄꯤꯅꯔꯤꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯏꯁ ꯃꯈꯣꯏꯅ ꯉꯝꯃꯤꯕꯨ ꯃꯣꯏꯅ ꯑꯍꯜꯅꯤ ꯍꯦꯟꯅ ꯄꯤꯐꯝ ꯊꯣꯛꯏ ꯀꯥꯏꯅꯁꯨ ꯍꯥꯏꯔꯤꯅꯦ ꯑꯃꯨꯛꯇꯪ ꯉꯥꯡꯅꯗꯕ ꯌꯥꯔꯣꯏꯗꯣꯏ ꯅꯪꯁꯨ ꯅꯨꯄꯤꯗꯨꯗ ꯈꯔ ꯍꯧꯗꯣꯛꯎꯗꯅ ꯑꯣ ꯑꯗꯨ ꯍꯥꯏꯔꯨꯕꯒꯤꯅꯦ ꯉꯁꯥꯏꯅꯦ ꯁꯝꯇꯛ ꯐꯣꯏꯗꯠꯂꯝꯗꯅ ꯀꯣꯛꯁꯦ ꯆꯤꯛꯏ ꯍꯥꯏꯔꯤꯕꯗꯣ ꯅꯪꯒꯤ ꯅꯈꯨꯠ ꯄꯥꯜꯂꯤꯕꯗꯣ ꯑꯩꯉꯣꯟꯗ ꯀꯛꯁꯤꯍꯠꯅꯕ ꯈꯛꯇ ꯃꯤꯅ ꯅꯁꯝ ꯐꯣꯏꯔꯗꯤ ꯅꯪꯒꯤ ꯅꯈꯨꯠ ꯍꯟꯕ ꯌꯥꯗ꯭ꯔꯣ ꯍꯜꯂꯤꯅꯦ ꯑꯩꯁꯨ ꯃꯥꯅ ꯁꯥꯃꯨꯃꯨꯛ ꯆꯥꯎꯔꯦ ꯃꯋꯥꯗꯨꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯅ ꯊꯥꯛꯂꯒ ꯊꯝꯂꯕꯅꯤꯅ ꯑꯩꯗꯤ ꯍꯅꯨꯕꯤꯁꯤ ꯍꯣꯠꯅꯔꯤꯉꯩꯗ ꯏꯁꯥꯒꯁꯦ ꯂꯣꯏꯅ ꯁꯣꯟꯖꯤꯜꯂꯦꯗ ꯐꯔꯦꯁꯦ ꯑꯩ ꯇꯥꯆꯧꯗ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯀꯩꯅꯣ ꯈꯟꯅꯔꯒꯦ ꯅꯪꯁꯨꯅꯦ ꯁꯥꯎꯔꯅꯨ ꯑꯗꯣ ꯃꯈꯣꯏ ꯇꯥꯇꯣꯟ ꯌꯨꯝꯗ ꯍꯌꯦꯡꯗꯤ ꯆꯠꯂꯨꯁꯦ ꯏꯃꯥꯗꯣ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯦ ꯆꯔꯥ ꯑꯝꯇ ꯂꯩꯔꯒ ꯄꯤꯖꯔꯨꯁꯦꯕ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯝ ꯌꯥꯗ꯭ꯔ ꯂꯩꯔꯗꯨꯅꯤ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯗꯤ ꯌꯥꯝ ꯐꯗ꯭ꯔꯣ ꯅꯪ ꯂꯥꯛꯑꯦ ꯃꯆꯥꯗꯧꯅ ꯂꯨꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅꯤꯒꯤ ꯀꯥꯟꯅꯒꯗꯕꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤꯔꯤꯕ ꯅꯈꯣꯏ ꯅꯃꯥꯁꯤꯗꯤꯅꯦ ꯑꯩ ꯍꯦꯛ ꯎꯔꯕ ꯃꯅꯥꯇꯣꯟꯁꯦ ꯆꯥꯎꯊꯣꯔꯅꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯄꯨꯔꯥ ꯖꯥꯇꯥ ꯑꯃꯅꯤ ꯏꯁꯧ ꯂꯥꯡꯗꯣꯏꯒ ꯉꯥꯡꯗꯣꯏꯒꯗꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯗ ꯇꯥꯕ ꯑꯩꯅ ꯍꯥꯏꯗꯤ
ahal oire hanure haradi masa mamona yanaba kharasu chatludana wangang sangang na marol am nungsidrib Parisi nangbu koksi haidu pharabo kaide phadoino wa khitang kana nganglakpada ham maita si in nupa koksinga ka namo ai tumhoba yam yenge hoi hoi munan amani goroba mamagi manakta phamni munan aso kai warinu sase ai kai nangi nupi na ngarang masida makutai haibsina taso idai manhana khutharpun mathaki ahal ni haiduna su aigi nupi na lalu basuna tabaduda idai mana khutharaga yingduna leidatro e adudi nangna haisi natai mana lal natai mana nangi nupi da khanaba hobani sini hoi oiduni aigi nupi na idai mana haribu wado kaisu akai banate maduda idai mana aigi nupi daga khut hika thabududi ai ka yayaningte yare ni na khoyani nupi gi wahauda na khoina sina nausu amu khatnarage haribro madugi saru natu singdudu oina nganglu sonya imasu kai imana ikoi idai nau khatnaba syam pamisiba hai sandan gadha natai na nau khatnaba pamba natenya na khoi gi nupi singdugi masindo noi khangdabro munan ima idai mad hagi gai ai gi nupi daga di yorokanu he goroban hey nangi nupi ni masin kalibadi mathaki hal makhage ngangsu mathong maram khangdaba sardu ai gi nupi na kadai da masin kalage kali mana ngamli babu ima se ekoi yo okai naga masi da hari budu masin kanbagi na tromodu madudi haifam thokun ima se ai thana pokpadi na tabani ta so ima kon ba yai kai hey angang ato man mama mapa kon bai basi chanabi ni si nang khangdab yam nai singba nangi nupi sina takpidap hira ta so dai tai man tak padong nai su ai gi nupi na tak man ta so ngasi tagi ima se ai ga ta so gona ayuk ama numidang ama sak hapna ga dab sum aina liam na thaklaga leibadu ngamba na teisu ima gi munan koroba na khoi ani na mai gi no magi sak sara ani khak pizaba si phawa ngam traboi re munan yar ima sun ahal la moi bagi niyom do chumna tawram labadi ngasi khanari bise khanaram sum ahal loi rabai magi si babu ekoi dang na thadai dong na kamai na ngam doi goroba na aidi sak habu su ngam kai ge khoi di magi sak hap tu hana na ngangna da loi khrabu wa da nangna nong na mungang bagi kari darkar legi darkar do ta so da leiram adubo ekoi da lei cheng thong li bain sang se siang atan mi amagi hen bai bise kayam helim na habdo ta so su amuta khat yare to ngangna ra na khoi se ai ne hek pok li wa ai gi isa sinduni ko na khoi ai na I matum dagi saw na bayok lak pagi mahira ai na ngasi tari mayam se gorobana ima nasa pok labadi yok pai bese hongna san masa khuding magsa mama na loina yok na riba ngak ima khakna eko yok panati yo e haiduna su na khoi dong na tawu masadi kana su leiramoi na khoi ani na yam na warabadi na ma ai bu ha maduga na khoi nungai na leho munan ma taning dida oiroi da bawa korino goroba gi kadani magi nupi mala goroba da wa hai yum pala ise chai su phana makui hausi phawba imita isa ta udabase ekhoi kaino kharadi khanaba phabani karino khana doisibo ekhoi su yengba yabi yengli tanaba yaba su danari masigi yenba kari muk tong ngai leike imana amai bi phab malai haidana pawpire madudi masada harapi hai aduda muktanga khurumusi haiba sil mangnamdida kaigi sil mangdoino nang sil kayam pamuge ha sil duna isa dagi hena lubra amta sagot kinuba pamuba pamudaba yuwanati sum haiban sil pangnoi de loisin badu sil loisin bagi haido pamui haini natro ha nama nanaw nupi sing sina marolam phatriba makhoina semjili rai su khangba nate oiram dabsu yaida makoi su mamita masam tu ubu phangdribasidi chamana droi khoiga nangdi apangni na dumai da khalaga to lai aina haiba lau haiba se chuya yaroi as nang na haiba da yada lai re bengon sida nang na mu ngang ledna adu oirasu yam yaning da na yabam yauri masi nu bi sigi so sidi ka lakpa ngam ba na ti woi isau lang da ba ma thigi ga thiro da thiroi da nang dang pap saunu se kari numita chasi haiba no da ahangnar aduga chanam hoi ado seldi khara yamna puro ko moi gi dudi soiroi da bani na sel yamna lawi hai aina yam kana singna ni bani na khoi gi mi singsi o yarisi hayeng yengsi aduga
ꯈꯪꯅꯕ ꯌꯥꯔꯦꯗꯅ ꯀꯣ ꯃꯆꯥ ꯑꯅꯤꯒꯤ ꯃꯃꯧ ꯑꯅꯤ ꯑꯗꯨꯅ ꯆꯥꯎꯕꯤꯗꯨ ꯆꯥꯛ ꯃꯇꯣꯝꯇ ꯃꯥꯒꯤ ꯀꯥꯗ ꯑꯌꯨꯛꯇꯅ ꯑꯃꯅ ꯅꯨꯃꯤꯗꯥꯡꯅ ꯑꯃꯅ ꯄꯤꯖꯔꯝꯃꯤ ꯃꯨꯅꯥꯟꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯅ ꯃꯅꯦꯝꯄꯣꯛꯀꯤ ꯆꯥꯛ ꯊꯤꯔꯤ ꯃꯨꯅꯥꯟ ꯅꯨꯄꯤ ꯅꯪꯒꯤ ꯆꯥꯛꯇꯨꯅ ꯑꯉꯥꯡ ꯐꯥꯎ ꯃꯕꯨꯛ ꯊꯜꯂꯣꯏꯅꯤ ꯑꯗꯨ ꯈꯛꯇꯪꯕꯨ ꯏꯃꯥꯅ ꯀꯃꯥꯏ ꯆꯥꯗꯣꯏꯅꯣ ꯁꯤꯐꯥꯎ ꯄꯤꯖꯔꯤꯁꯦ ꯐꯔꯕꯅꯤ ꯀꯌꯥꯃꯨꯛ ꯆꯥꯗꯣꯏꯅꯣ ꯐꯃꯨꯡꯗꯨꯗ ꯍꯤꯞꯄꯒ ꯂꯩꯕ ꯃꯥꯅ ꯇꯞꯇꯥꯏ ꯆꯥꯔꯒ ꯑꯩꯈꯣꯏ ꯋꯥꯅꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯕꯨꯛꯇꯨ ꯈꯤꯇꯪ ꯊꯟꯖꯔꯗꯤ ꯐꯩꯗꯅ ꯉꯥꯗꯨꯁꯨ ꯃꯆꯦꯠ ꯑꯝꯇ ꯍꯥꯞꯈꯣꯗꯅ ꯌꯥꯝ ꯄꯤꯖꯅꯤꯡꯕ꯭ꯔꯣ ꯌꯥꯝ ꯄꯤꯖꯅꯤꯡꯂꯒꯅ ꯅꯪꯒꯤ ꯁꯔꯨꯛꯇꯣ ꯑꯣꯏꯅ ꯄꯤꯖꯔꯨꯔꯣꯗꯅ ꯀꯩꯅꯣ ꯈꯪꯗꯦ ꯅꯪ ꯁꯤꯅ ꯁꯥꯎꯗꯣꯏꯗ ꯇꯧꯔꯒ ꯂꯩ ꯁꯨꯝ ꯍꯥꯏꯕꯅꯤ ꯆꯥꯛ ꯈꯤꯇꯪꯗꯨꯒ ꯁꯧꯒ꯭ꯔꯤ ꯃꯍꯤ ꯑꯔꯥꯡꯕꯗꯨꯒꯗꯪ ꯄꯤꯖꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕ ꯑꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯤ ꯀꯩ ꯀꯥꯏꯒꯦ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯅꯪꯒꯤ ꯁꯔꯨꯛꯇꯣ ꯄꯤꯖꯔꯨꯔꯣꯅ ꯑꯗꯨꯁꯨ ꯅꯪꯅ ꯑꯃꯨꯛ ꯁꯥꯎꯔꯛꯀꯅꯤꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕꯒ ꯁꯥꯔꯗꯤ ꯑꯌꯨꯛꯇ ꯅꯈꯣꯏ ꯅꯌꯥꯝꯕ ꯍꯣꯏꯗꯒꯤ ꯊꯤꯜꯂꯛꯄꯗꯤꯅꯦ ꯆꯥꯛꯀ ꯑꯂꯨ ꯑꯉꯥꯟꯕꯒ ꯊꯤꯜꯂꯛꯏꯁꯦ ꯈꯪꯉꯤꯗꯅ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯅꯈꯣꯏꯅꯤꯅ ꯇꯧꯔꯤꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯔꯥꯏꯕꯛꯇꯤ ꯊꯤꯖꯔꯕꯖꯥꯠꯅꯤ ꯀꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯤꯕ ꯍꯥ ꯀꯩꯗꯧꯕꯗ ꯊꯤꯔꯤꯅꯣꯕ ꯃꯥꯒꯤ ꯃꯆꯥ ꯃꯃꯧ ꯑꯣꯏꯕ ꯑꯩꯈꯣꯏꯅꯤ ꯂꯥꯏꯕꯛ ꯊꯤꯔꯤꯗꯤ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥ ꯃꯃꯧꯒꯤ ꯄꯩ ꯄꯩꯗꯅ ꯊꯝꯃꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯕꯨ ꯊꯝꯂꯝꯒꯦ ꯍꯥ ꯀꯔꯤ ꯊꯝꯂꯝꯂꯤꯒꯦꯕ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯂꯧꯁꯨ ꯊꯝꯂꯝꯂꯤ ꯏꯪꯈꯣꯜꯁꯨ ꯊꯝꯂꯝꯗꯅ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤ ꯑꯇꯩ ꯑꯇꯩꯒꯤꯗꯤ ꯌꯦꯡꯉꯣꯗꯅ ꯁꯅꯥꯗꯒꯤ ꯂꯨꯄꯥꯗꯒꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯕꯨꯗꯤ ꯅꯣꯏꯁꯨ ꯂꯩꯇꯗꯅ ꯑꯝꯇ ꯎꯠꯂꯛꯇ꯭ꯔꯤꯗꯨꯗꯤ ꯑꯩꯅ ꯁꯤꯗ ꯂꯣꯏꯅ ꯁꯥꯕꯤꯔꯤ ꯅꯠꯇ꯭ꯔꯣ ꯆꯞ ꯃꯥꯟꯅꯩ ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯏꯄꯥꯝꯗꯒꯤ ꯀꯔꯤꯝꯇ ꯄꯨꯔꯛꯇꯦꯅ ꯎꯁꯤꯠꯇꯕꯒꯤ ꯋꯥꯅꯤꯅꯦ ꯍꯥ ꯅꯠꯇꯦꯗ ꯊꯝꯂꯝꯗꯕꯒꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕꯗꯨꯗ ꯍꯥꯏꯕꯩ ꯋꯥꯅꯤ ꯏꯃꯥꯁꯦ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯄꯤꯔꯨꯔꯣ ꯅꯨꯡꯁꯤꯗꯕꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯒꯤ ꯁꯦꯕꯥꯗ ꯑꯩꯁꯦ ꯋꯥꯔꯕꯅꯤ ꯃꯁꯤ ꯁꯤꯈ꯭ꯔꯕꯗꯤ ꯋꯥꯏ ꯁꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯔꯗꯕꯁꯦ ꯁꯨꯛꯁꯤꯛ ꯁꯤꯕ ꯅꯥꯏꯗꯦꯕ ꯏꯃꯥ ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯆꯥꯎꯕꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯂꯥꯟꯅ ꯊꯧꯔꯝꯁꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯃꯂꯥ ꯏꯃꯨꯡꯗ ꯐꯅꯦꯛ ꯃꯄꯥꯜ ꯅꯥꯏꯕ ꯁꯦꯠꯇꯨꯅ ꯀꯦꯔꯗꯨꯅ ꯂꯩꯔꯝꯃꯤ ꯑꯦ ꯅꯨꯄꯤ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨ ꯃꯤꯅꯒ ꯎꯔꯒ ꯁꯤ ꯍꯣꯡꯗꯣꯛꯑꯝꯇ ꯀꯩꯅꯣ ꯉꯁꯤ ꯏꯅꯥꯎꯅꯨꯄꯤꯒꯤ ꯆꯥꯛꯀꯧꯕꯅꯤ ꯑꯩ ꯀꯃꯥꯏꯅ ꯆꯠꯂꯣꯏꯗꯣꯏꯅꯣ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥꯒꯤ ꯀꯔꯃꯁꯨ ꯌꯧꯗ꯭ꯔꯤꯉꯩꯅ ꯅꯪ ꯀꯃꯥꯏꯅ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯅꯣ ꯆꯠꯇꯣꯏꯅꯤ ꯀꯩꯅꯣ ꯅꯈꯣꯏꯅ ꯃꯥ ꯁꯤꯌꯦꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯣ ꯎꯅꯗꯅ ꯇꯣꯛꯀꯗ꯭ꯔꯣ ꯁꯤꯈꯤꯕ ꯃꯥꯅ ꯁꯤꯖꯈ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯏꯅꯥꯎꯅꯨꯄꯤ ꯎꯅꯗꯕ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯣꯟꯅ ꯎꯅꯕ ꯌꯥꯏꯗꯅ ꯅꯪꯒꯤꯁꯤꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯅꯨꯄꯤ ꯆꯠꯈ꯭ꯔꯅꯨꯗ ꯉꯁꯤꯗꯤ ꯅꯨꯄꯥ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯑꯩꯅ ꯆꯠꯄ ꯈꯣꯠꯄꯗ ꯅꯪ ꯌꯥꯝ ꯌꯦꯠꯂꯛꯀꯅꯨ ꯌꯦꯠꯄꯒꯤ ꯋꯥ ꯅꯠꯇꯦ ꯃꯤꯅ ꯎꯔꯒ ꯈꯪꯈ꯭ꯔꯒ ꯅꯪꯕꯨ ꯀꯩꯅꯦ ꯍꯥꯏꯅꯗꯧꯔꯤꯒꯦ ꯃꯤꯅ ꯉꯥꯡꯅꯕꯒꯤ ꯀꯩ ꯗꯔꯀꯥꯔ ꯂꯩꯒꯦ ꯍꯥ ꯅꯣꯡꯃꯇ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯆꯔꯥ ꯑꯝꯇ ꯀꯅꯥꯝꯇꯅ ꯄꯤꯕꯤꯔꯛꯄ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯥ ꯍꯦꯟꯗꯅ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯂꯩꯇ꯭ꯔꯤꯁꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯏꯃꯥꯅꯤ ꯅꯪꯒꯤ ꯅꯣꯡꯁꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯅꯃꯥ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯁꯤꯔꯗꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯤꯅ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯗꯨꯝ ꯌꯥꯝꯅ ꯆꯒꯠ ꯆꯒꯠ ꯉꯥꯡꯂꯤꯕꯗꯨꯕꯣ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯩꯅ ꯇꯧꯕꯗ ꯅꯨꯄꯥ ꯅꯪ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯕꯅꯤ ꯃꯂꯥꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯅꯦꯝꯒꯤ ꯁꯣꯔꯥꯠ ꯐꯥꯎꯕ ꯌꯧꯗ꯭ꯔꯤꯉꯩ ꯈ꯭ꯋꯥꯡꯗ ꯐꯤꯒꯦ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯀꯦꯔꯗꯨꯅ ꯆꯥꯛꯀꯧꯕ ꯆꯠꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯂꯩꯔꯝꯕ ꯃꯤ ꯄꯨꯝꯕ ꯉꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯈꯩꯅꯁꯨ ꯉꯥꯡꯅꯔꯤ ꯅꯨꯄꯤ ꯑꯃꯅ ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯃꯁꯤꯕꯨ ꯃꯂꯥ ꯅꯠꯇ꯭ꯔꯣ ꯍꯩꯃꯩꯃꯥ ꯀꯩꯅꯣꯒꯤꯁꯤꯗꯤ ꯃꯅꯦꯝꯄꯣꯛ ꯁꯤꯈꯤꯕꯒꯤ ꯁꯣꯔꯥꯠ ꯐꯥꯎꯕ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯄꯥ ꯅꯥꯏꯕꯒ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏꯅꯦ ꯑꯃꯅ ꯑꯗꯨꯅꯤ ꯑꯩꯗꯤ ꯎꯕꯗ ꯉꯛꯄꯨ ꯉꯛꯏꯗ ꯅꯠꯇꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯁꯨ ꯑꯁꯨꯃꯥꯏꯅ ꯇꯧꯕꯕꯨ ꯀꯅꯥꯅ ꯌꯥꯎꯒꯦ ꯍꯔꯦ ꯍꯔꯦ ꯉꯝꯈ꯭ꯔꯦꯗꯀꯣ ꯁꯩꯇ ꯑꯃꯅ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥꯅ ꯁꯤꯔꯤꯕꯗꯣ ꯃꯅꯦꯝꯗꯨꯅ ꯁꯤꯕꯒꯤ ꯈꯪꯉꯦꯝꯐꯝꯗ ꯊꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯐꯥꯎ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯃꯔꯤꯛ ꯑꯝꯇ ꯇꯥꯗꯅ ꯂꯩꯕ ꯉꯝꯕꯅꯤꯀꯣ ꯃꯁꯤ ꯉꯝꯃꯤ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯗꯅ ꯃꯋꯥꯗꯨꯅ ꯑꯩꯅ ꯉꯛꯂꯤꯕꯁꯦ ꯃꯇꯨꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯁꯦ ꯃꯥꯅ ꯌꯥꯗꯅ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯒꯨꯝꯕꯁꯤ ꯎꯕꯗ ꯑꯩ ꯏꯆꯥꯒ ꯑꯃꯠꯇ ꯆꯥꯎꯅꯕ ꯌꯣꯛꯅꯤꯡꯗ꯭ꯔꯦꯗ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯥꯕꯣꯛ ꯆꯥꯎꯕꯤꯗꯣ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯃꯆꯥ ꯑꯅꯤ ꯂꯩꯕꯁꯤꯕꯨ ꯃꯃꯥꯒꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯊꯣꯡꯗꯨꯅ ꯄꯤꯖꯅꯤꯡꯗꯦꯅꯦ ꯃꯔꯝ ꯆꯠꯁꯤꯅꯅꯦ ꯍꯧꯖꯤꯛꯐꯥꯎ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯗꯅ ꯂꯦꯜꯂꯤꯕꯁꯦ ꯍꯣꯏꯅꯦ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯇꯦ ꯀꯅꯥꯅꯁꯨ ꯄꯣꯛꯇꯣꯏꯅꯣ ꯃꯆꯥ ꯃꯈꯣꯏꯅ ꯃꯃꯥꯗ ꯑꯣꯠꯂꯤꯕ ꯈꯣꯠꯇꯨꯕꯨ ꯑꯇꯩꯒꯤ ꯋꯥ ꯅꯠꯇꯕꯤꯗ ꯏꯃꯥꯕꯣꯛ ꯆꯥꯎꯕꯤꯗꯤ ꯌꯥꯝ ꯐꯕꯅꯤꯀꯣ ꯃꯥꯒꯤ ꯍꯥꯏꯕꯨ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯔ ꯈꯪꯖꯗꯕꯒꯤ ꯋꯥꯅꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯗꯤ ꯅꯠꯇꯕꯅꯤ ꯍꯣꯏ ꯊꯥꯏꯅ ꯑꯩꯈꯣꯏꯅꯒ ꯑꯉꯥꯡ ꯎꯟꯅꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯣꯠꯅꯕꯤꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯕꯨꯅꯦ ꯀꯩꯒꯨꯝꯕ ꯑꯝꯇ ꯆꯥꯎ ꯍꯥꯏꯕ ꯄꯤꯔꯨꯕꯗꯤ ꯇꯜꯂꯤ ꯃꯃꯧꯁꯤꯡꯗꯨꯅ ꯑꯃꯨꯛ ꯉꯥꯡꯕꯤꯗꯣꯏꯅꯤ
ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯈꯪꯗꯦꯅꯦ ꯃꯈꯣꯏꯅ ꯃꯅꯦꯝꯕꯣꯛꯇ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯨꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯅꯨꯄꯤꯅ ꯇꯧꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯃꯣꯏꯕꯨ? ꯍꯧꯖꯤꯛ ꯃꯄꯥꯜ ꯅꯥꯏꯕ ꯁꯦꯠꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤꯁꯤꯃꯗꯤ ꯄꯨꯔꯥ ꯀꯣꯛ ꯑꯃꯅꯤꯀꯣ. ꯃꯉꯣꯟꯗ ꯑꯗꯨꯒꯨꯝꯕꯒ ꯀꯔꯤꯁꯨ ꯈꯜꯂꯝꯃꯣꯏ. ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯃꯀꯣꯛ ꯆꯥꯛꯂꯤ ꯃꯇꯣꯝꯇ ꯄꯪꯂꯩꯗ ꯂꯩꯕ ꯅꯨꯄꯤꯒ ꯑꯣꯏꯔꯝꯗꯣꯏꯅꯤ ꯃꯥꯏ ꯃꯑꯣꯡꯁꯦ. ꯀꯥꯏꯗ ꯀꯔꯤ ꯂꯩꯗꯅꯕꯨ ꯆꯠꯂꯤ ꯖꯥꯠꯅꯣ? ꯇꯧꯒꯦꯅ ꯇꯧꯔꯤꯅꯤ. ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯔꯒ ꯐꯒꯗꯕꯅꯤ. ꯋꯥꯔꯛꯇ ꯃꯄꯥꯜ ꯊꯣꯛꯑꯦꯗꯅ. ꯃꯅꯦꯝꯄꯣꯛꯀ ꯁꯤꯔꯤꯁꯦ ꯉꯥꯒ ꯍꯦꯜꯂꯝꯃꯣꯏꯌꯦ. ꯍꯦꯟꯕꯗꯤ ꯂꯥꯏꯔꯗꯅ ꯊꯣꯡꯗꯨꯅꯕꯨ ꯆꯥꯔꯝꯗꯧꯔꯤ ꯄꯣꯠꯅꯤ. ꯃꯁꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯗꯅ. ꯃꯁꯛꯁꯦ ꯈꯨꯊꯤ ꯆꯥꯗꯅ ꯊꯤꯔꯁꯨ ꯃꯕꯨꯛ ꯐꯠꯇꯦꯗꯣ ꯑꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ. ꯊꯥꯏꯅ ꯃꯅꯦꯝꯕꯣꯛꯀꯤ ꯃꯀꯣꯛꯇꯒ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯤꯜꯂꯦꯗꯥꯏ. ꯇꯧꯔꯝꯅꯤ. ꯃꯥꯒꯨꯝꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ? ꯍꯥꯏꯗꯣꯔꯛꯄꯗ ꯄꯛꯆꯩ. ꯏꯃꯥꯕꯣꯛ ꯆꯥꯎꯕꯤꯗꯣ ꯃꯈꯣꯡꯗꯨꯗꯪ ꯆꯠꯄ ꯉꯝꯖꯔꯝꯃꯗꯤ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅꯁꯨ ꯑꯣꯠꯄ ꯉꯝꯂꯝꯂꯣꯏꯗꯕꯅꯤ. ꯍꯣꯏ ꯃꯥꯅ ꯆꯠꯄ ꯉꯝꯗꯕꯅꯤꯅ ꯊꯕꯛ ꯁꯨꯗ꯭ꯔꯦ. ꯑꯗꯨꯅ ꯃꯆꯥ ꯃꯃꯧꯁꯤꯡꯗꯨꯅ ꯂꯦꯝꯅ ꯊꯥꯛꯏ ꯁꯤꯅꯤ ꯍꯥꯏꯔꯤꯁꯤ. ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯃꯃꯥ ꯑꯁꯤꯅ ꯄꯤꯕ ꯏꯪꯈꯣꯜꯗ ꯃꯈꯣꯏ ꯂꯩꯔꯤ. ꯃꯃꯥ ꯑꯁꯤꯅ ꯄꯤꯕ ꯂꯧ ꯎꯗꯨꯅ ꯐꯧ ꯍꯥꯞꯂꯤ. ꯃꯁꯤꯗ ꯄꯦꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯈꯣꯏꯁꯤꯁꯨꯅꯦ ꯑꯉꯛꯄꯅꯤ. ꯃꯃꯥ ꯃꯄꯥꯕꯨ ꯂꯦꯝꯅ ꯊꯥꯛꯄ ꯊꯥꯛꯇꯕ ꯀꯔꯤꯅꯣ ꯑꯗꯨꯕꯣ? ꯑꯗꯨꯅꯤ ꯄꯥꯞꯇꯤ ꯄꯨꯅꯤꯀꯣ ꯃꯣꯏ. ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯏꯄꯥꯒꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ. ꯅꯨꯄꯥꯁꯤꯡꯁꯤꯗꯤ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕꯒ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦ. ꯃꯧ ꯐꯠꯇꯦ ꯍꯥꯏꯔꯤꯁꯦ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯤꯕꯅꯤ. ꯅꯨꯄꯤ ꯐꯅ ꯐꯠꯇꯕ ꯋꯥ ꯍꯥꯏꯔꯛꯂꯕꯁꯨꯅꯦ ꯅꯨꯄꯥ ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦ. ꯅꯠꯇ꯭ꯔꯣ? ꯃꯈꯣꯏꯅ ꯌꯥꯕꯒꯤꯅꯤꯗ ꯅꯨꯄꯤꯅ ꯃꯅꯦ ꯃꯀꯨ ꯑꯣꯠꯄ ꯉꯝꯂꯤꯕꯁꯦ. ꯆꯥꯎꯕꯤꯒꯤ ꯃꯧꯄꯥ ꯊꯣꯏꯕꯁꯨ ꯃꯆꯦꯒꯤ ꯂꯥꯟꯅ ꯊꯧꯔꯝꯒꯤ ꯀꯔꯤ ꯋꯥ ꯇꯥꯟꯅꯕ ꯂꯥꯛꯂꯝꯕꯅꯤ. ꯃꯍꯥꯛꯁꯨ ꯎꯔꯦ ꯒꯣꯔꯣꯕꯒꯤ ꯅꯨꯄꯤꯅ ꯀꯦꯔꯗꯨꯅ ꯆꯠꯈꯤꯕꯗꯨ. ꯊꯣꯏꯕꯁꯨ ꯎꯔꯝꯃꯤ. ꯊꯣꯏꯕ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯍꯩ ꯃꯨꯅꯥꯟ, ꯅꯌꯥꯝꯕꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ. ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ. ꯍꯣꯏ ꯃꯥꯃ. ꯅꯆꯧ ꯃꯥꯃꯅ ꯀꯧꯔꯤꯌꯦ. ꯃꯥꯃ, ꯑꯩ ꯀꯧꯕꯕꯨ ꯀꯔꯤ ꯍꯥꯏꯒꯦ? ꯅꯪꯒꯤ ꯅꯨꯄꯤꯁꯤꯕꯨ ꯁꯥꯔꯣ ꯃꯤꯔꯣ? ꯇꯥꯏꯕꯪꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯑꯃꯠꯇ ꯃꯥ ꯈꯪꯗꯕ꯭ꯔꯥ? ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤ ꯃꯌꯥꯝꯁꯦ? ꯃꯥꯅ ꯀꯩꯗꯧꯔꯝꯃꯒꯦ? ꯍꯩ ꯒꯙꯥ, ꯀꯩꯗꯧꯔꯝꯕ ꯅꯠꯇꯦꯅꯦ. ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥꯅꯤꯅꯦ ꯂꯩꯇ꯭ꯔꯤꯕꯁꯦ. ꯅꯈꯣꯏꯒꯤ ꯅꯊꯃꯣꯏꯗꯨꯗ ꯅꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯑꯩꯈꯣꯏ ꯏꯃꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯃꯧꯁꯤꯡꯗ ꯌꯥꯝꯅ ꯉꯥꯡꯏ. ꯑꯗꯨꯅ ꯃꯧꯁꯤꯡꯁꯤꯅ ꯏꯃꯥꯕꯨ ꯌꯥꯝ ꯁꯥꯎꯕꯅꯤ ꯃꯥ. ꯑꯗꯨꯅ ꯏꯆꯦꯅ ꯅꯈꯣꯏꯒꯤ ꯅꯨꯄꯤꯗ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣꯅꯦ? ꯑꯩꯒꯤ ꯅꯨꯄꯤꯅ ꯌꯥꯍꯧ ꯈꯤꯇꯪ ꯊꯦꯡꯂꯦꯗꯅ ꯑꯗꯨꯁꯨ ꯉꯥꯡꯏ. ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯂꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯗꯅ ꯑꯗꯨꯁꯨ ꯉꯥꯡꯏ. ꯑꯗꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯒ ꯉꯥꯡꯕꯅꯤ ꯃꯥ. ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯕꯅꯦ. ꯈꯤꯇꯪ ꯅꯨꯡꯉꯥꯏꯊꯣꯛꯀꯦꯗꯅ ꯃꯤꯋꯥ ꯉꯥꯡꯕ ꯆꯠꯂꯨꯔꯁꯨ ꯍꯟꯖꯤꯜꯂꯛꯄꯗ ꯍꯦꯛꯇ ꯉꯥꯡꯏ. ꯃꯨꯅꯥꯟ, ꯃꯥꯃ, ꯑꯗꯨꯏ ꯋꯥꯗꯤ ꯇꯥꯆꯧꯒꯤ ꯅꯨꯄꯤꯗꯗꯪ ꯅꯠꯇꯦꯗ. ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯗꯨꯝ ꯉꯥꯡꯏ. ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯧꯒ ꯇꯤꯟꯅꯕ ꯌꯥꯕ ꯃꯅꯦꯝ ꯑꯣꯏꯗꯦꯕ. ꯅꯈꯣꯏ ꯑꯅꯤꯅ ꯃꯧꯅ ꯂꯣꯏꯕ ꯍꯨꯏꯅꯤꯗ. ꯃꯨꯅꯥꯟ, ꯍꯦꯔꯥ ꯃꯥꯃꯒꯤ ꯋꯥꯇꯥꯗꯨꯗꯤ ꯈꯤꯇꯪ ꯐꯖꯗꯦ. ꯀꯔꯤ ꯐꯖꯗꯅꯤ? ꯑꯍꯜ ꯑꯣꯏꯔꯕꯗꯤ ꯃꯆꯥ ꯃꯃꯧꯅ ꯁꯣꯏꯕꯗ ꯁꯦꯝꯗꯣꯛꯅꯕ ꯉꯥꯡꯕ ꯁꯛꯄ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥ ꯅꯠꯇ꯭ꯔꯣ? ꯅꯈꯣꯏ ꯅꯃꯤꯠꯇ ꯅꯆꯥ ꯎꯗ꯭ꯔꯤꯕꯅꯤ. ꯅꯈꯣꯏꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯦꯅꯦ ꯍꯥ? ꯒꯣꯔꯣꯕꯅ, ꯃꯥꯃ, ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕꯅꯤ. ꯍꯩ ꯇꯨꯃꯤꯟ ꯂꯩ. ꯅꯨꯄꯤꯅ ꯂꯣꯏꯕ ꯍꯨꯏ. ꯏꯕꯥꯏꯗꯨꯅ ꯀꯌꯥꯝ ꯉꯟꯅ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤꯕ. ꯏꯆꯦ ꯃꯇꯣꯝꯇꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯌꯥꯗ ꯋꯥꯅ ꯌꯣꯛꯂꯛꯈꯤꯕ. ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯀꯠꯊꯣꯛꯇꯨꯅ ꯅꯈꯣꯏꯒꯤꯗꯃꯛ ꯈꯥꯡꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ. ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯃꯔꯨ ꯃꯌꯥꯡ ꯀꯦꯝꯈꯩ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯗꯨꯅ ꯃꯌꯥꯗ ꯆꯥꯒꯗꯕ ꯀꯌꯥ ꯆꯥꯗꯅ ꯅꯈꯣꯏꯕꯨ ꯌꯣꯛꯂꯛꯈꯤꯕ. ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯃꯥꯕꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯤꯖꯕꯒꯤ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯗꯨꯅ ꯈꯠꯅꯕ. ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ? ꯃꯥꯃ, ꯂꯃꯈꯥꯡꯗ ꯊꯦꯡꯅꯕ ꯅꯨꯄꯤꯗꯨꯒꯤ ꯍꯥꯛꯇꯛꯇ ꯅꯈꯣꯏꯕꯨ ꯄꯣꯛꯇꯨꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯤꯕ ꯅꯃꯥꯕꯨ ꯅꯨꯡꯁꯤꯗ ꯄꯤꯖꯅꯤꯡꯗꯕ ꯅꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯈꯤ. ꯃꯇꯝꯗꯨꯗ ꯅꯈꯣꯏꯒꯤ ꯅꯆꯥꯁꯤꯡꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯃꯨꯅꯥꯟ, ꯃꯥꯃ, ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯔ ꯊꯦꯟꯈ꯭ꯔꯦ. ꯑꯗꯨꯒ ꯒꯣꯔꯣꯕ, ꯅꯪꯒꯤ ꯅꯨꯄꯤꯅ ꯉꯁꯤ ꯆꯠꯂꯤꯕ ꯁꯥꯖꯠꯁꯤ ꯌꯥꯝꯅ ꯃꯁꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯂꯤꯆꯠ ꯅꯠꯇꯦ. ꯃꯥꯕꯨ ꯆꯠꯅꯕꯤꯒꯁꯤ ꯃꯃꯥ ꯃꯄꯥꯅ ꯀꯔꯤꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯦ ꯍꯥꯏꯕ꯭ꯔꯣ? ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡ ꯐꯥꯎꯕ ꯄꯨꯡꯉꯧ ꯁꯦꯠꯇꯨꯅ ꯂꯥꯛꯅꯔꯤ. ꯑꯗꯨꯒ ꯊꯧꯕꯨ ꯑꯣꯏꯔꯤꯕꯤ ꯃꯥꯅ ꯃꯄꯥꯜ ꯅꯥꯏꯕ ꯁꯦꯠꯇꯨꯅ ꯆꯠꯄꯁꯤ ꯀꯔꯝꯕ ꯏꯃꯨꯡꯗ ꯆꯠꯅꯩ? ꯃꯨꯅꯥꯟ, ꯏꯇꯩꯃꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤ ꯈꯤꯇꯪꯗꯤ ꯍꯦꯟꯃꯜꯂꯤ. ꯈꯖꯤꯛꯇꯪ ꯅꯠꯇꯦ, ꯁꯨꯛꯌꯥ ꯌꯥꯗꯦ.
ahal laman pandre matagum tauning bada tau nupi warak pangamoy da boy rabadi goroba nangsu aduk yamna izat leitani hingada bagi saruk sijakot nang bu nupa ne leibagi madugi saruk mapanggal phaba hui laba ma loibani hena phaini ira usittaba mama ai kai do haiba nangi nupi ase isiegi karma yahon basiya karma numitasu ma kadai dano chathan ko mathong maram khangdaba hai nang siyaw biya hinglingai matamda namagi ising khuyam phawba kanduna pithak ningdaba nangna ichina leitra matamda nangna katpa laidu isina law mama ai la ai matam khara tumduna leiruri aibo imagi karmada da yahonbi punsida ima ipa haibase kanana su mahut sinba yar suknagi amakhakta punsida amuk hana phanglaroidaba makhoibu nakoina tokyamna mirai hongnade ko nakoi soidana nakoina tawribudugi mahai phangani goroba amadi munan hojikta da wakhal tarakpagum tawraklami makoi ningamdabana pik thalam somda malagi mapamdani malagi mama thagoi masalakpa ubada harauna noksari isa laedana imadi isa laknaroidra khanbada pakhatlamlabani ima kai hila oiduna ainabo adum lakani aina satpada kanam tan thingbaga ngamba nateda hoida adubudi isani kaino ado nangi nupadi nang chatsina hauramro ma yaraktabraba hauramdeda adoima aina tawrisibu yam kairabrane kai kairunigi sikiba moina sijakibani kaino nanembokni na khuphattaduga hairabadi kaisu khanpham thokti masa mamaubu nungsibu ngamdaba hanubido phatabagi wadine phatkhidrapon ai hek uraga paithoka paisinga dom suktana laiba sikhrasu sukno hek nungsideba nungsiknabine law inkolga masa haldi hena piyu haiba yadadan tawribado uredana hausikti kari thoe sibada amattadi puraga chatlamoido adoima maugadi udena karomda sakre o mapamgi mama mapado sakauba sebao piranu bu yadi hekta pi leirami adu lai haidana adugine ka manungdagi thoklakhidri nangi namong nupi sisu mi gadi phajana usitrin sakta asiga lairaga leirambadagi mayum palaga khara nungaijabadagi udrabane nanaw nupiga luhongbado mana amuktoiba ahun potse piningdadana mawasde kakakakni insiliba tawda tawramni nasa nupasisu nupina phajana ngamini adha moraini hek tawradana ngami biem se chakasya mata sakhumda sabanate matai manau ka manungda juza tawdana noktana khedana sadawriba tongan bayam pamlagana nupi mapamna laikhroyudana haigumdana makoisu satlankrage nangsu gorobudu puraga sida leiba laagero hausikti nanaw nupi su mayum pankhre imagine haibada nang natana laitrabanina hoima adunabu pharani makoi mamagi karma hek loibaga ai mabu puduna laklage nangi nasaga namoga sigadum hana chathalamko numidang wairam maladu harau halaklam man halakpada goroba phamungda phamduna leirammi e kaino saini mayam ga siloi sindana phamduna leiramiduna nupa nangse hek haiji khai karita khangdabra kainom tawri nang kai yumda leino e kaino nangna ngangi duba aibu yumda laktradi kaida leiu haino nangine nga thongbaga mayam puraibani numidang sana mahaidana kari nga thongba ha aigi ma sibagi nungai phongdok poina ai nga thongba saw hairib kaino nangna ngangi duba puradi ko hek sar nama hanubido yam nungsibaga muk saranu kai kanadabada awbu chaningdabga saradan nang adu khangra ayo ima kaino daisibo tanan paire kimda ujre tupa nang naingonda khut tharibani ne nang ngawbro ha ngawrabro khut thabadu nate nang siningdrabadi yam thuna napam salau kaigino aina ipam satois ha nangona kanana sumai tawni insilak nangna tawni busaliba lisatudi kanana insile ha nakoi nama napaduna nayum panamdaida karimta taklaktab hey tupa nangna aigi imai paga hekta pan bayabro palle nang kaido gebado nakoi ki nama napa masara takpi ta mini khangdabado palle masi nang aina he phubado nang kabro nang adudi nang sunna punsispa ningsingnab ayo hoi ma ai sirida sorting ayo nang ngasi tawisi kaino ba nang yam thuna napam zakko aibu pokpa iman leitraga nga thong saba ngam minungsi nungsibu macet mata su pokdaba nangbu karaba makhalgi shang taningde wanganglakan taningdradi nanadu pangnaba nanadu amuk thajinba tare khangrado
ꯅꯪꯕꯨ ꯅꯃꯥ ꯅꯄꯥꯅ ꯄꯣꯛꯂꯒ ꯌꯣꯛꯂꯛꯄꯒꯨꯝ ꯑꯩꯁꯨ ꯏꯃꯥ ꯏꯄꯥꯅ ꯄꯣꯛꯇꯨꯅ ꯌꯣꯛꯂꯛꯏꯕꯅꯤ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯗ ꯅꯠꯇꯅ ꯃꯤꯃꯥꯡꯗ ꯑꯩꯕꯨꯁꯨ ꯌꯣꯟꯕ ꯌꯥꯕ ꯌꯣꯜꯂꯦꯗꯅ ꯅꯍꯥꯟꯈꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗ꯭ꯔꯒ ꯉꯁꯤꯗ ꯍꯥꯏꯅꯤꯡꯉꯦ ꯑꯌꯣ ꯅꯥꯁꯤꯁꯨ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦꯕ ꯀꯩꯝꯇ ꯇꯥꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯃꯥ ꯑꯩꯅ ꯄꯪꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯣꯏ ꯏꯃꯥ ꯅꯨꯃꯤꯠ ꯑꯗꯨꯗ ꯒꯣꯔꯣꯕꯅ ꯐꯨꯗꯨꯅ ꯃꯂꯥꯕꯨ ꯃꯄꯥꯝꯗ ꯇꯥꯟꯈꯤꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯅ ꯀꯔꯃꯁꯨ ꯂꯩꯔꯤꯕꯅꯤꯅ ꯐꯖꯗꯦ ꯐꯅ ꯍꯥꯏꯔꯕꯁꯨ ꯌꯥꯔꯝꯗꯦ ꯊꯥ ꯑꯃꯔꯣꯝꯒꯤ ꯃꯇꯨꯡꯅꯤ ꯃꯨꯅꯥꯟꯁꯨ ꯃꯃꯥꯒꯤ ꯃꯩꯅ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯅ ꯃꯥ ꯌꯨꯗ ꯄꯪꯊꯛꯇ ꯊꯛꯂꯝꯃꯤ ꯉꯁꯤꯁꯨ ꯌꯨ ꯉꯥꯎꯔꯒ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯇꯣꯝꯕꯤꯅ ꯌꯨꯁꯦ ꯑꯃꯨꯛ ꯉꯥꯎꯔꯒ ꯂꯥꯛꯑꯕꯅꯤꯅ ꯇꯧꯔꯤꯁꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯅꯪꯅ ꯌꯨꯗ ꯉꯥꯎꯔꯒ ꯁꯨꯝ ꯂꯩꯔꯛꯏꯁꯦ ꯉꯥꯎꯅꯤꯡꯉ ꯉꯥꯎꯅꯤ ꯉꯥꯎꯅꯤꯡꯗ꯭ꯔ ꯇꯣꯛꯀꯅꯤ ꯅꯊꯧꯅꯗꯦ ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨꯀꯣ ꯉꯥꯡꯗꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯅꯤ ꯈꯛ ꯂꯩꯃꯤꯟꯅꯔꯒ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯎꯗꯅ ꯂꯩꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯣ ꯅꯪ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯄꯥꯝ ꯅꯨꯡꯉꯥꯏꯅ ꯌꯥꯝ ꯂꯩꯅꯤꯡꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯒꯅ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣꯗꯅ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯏꯁꯤꯕꯨ ꯏꯄꯥꯝꯗ ꯆꯠꯅꯕ꯭ꯔꯣ ꯆꯠꯂꯣ ꯁꯨꯛꯆꯠ ꯍꯦꯛ ꯆꯠꯂꯣ ꯆꯠꯇ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯋꯥꯅ ꯂꯩꯖꯕ ꯇꯥꯔꯦꯗꯅ ꯏꯃꯥ ꯅꯆꯥꯁꯤ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ ꯏꯃꯥ ꯅꯪꯕꯨ ꯅꯆꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣ ꯇꯥꯅꯤꯡꯗꯕꯅ ꯍꯅꯨꯕꯤꯅꯦꯅ ꯍꯤꯡꯂꯤꯉꯩꯗ ꯐꯠꯇꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯁꯤꯔꯐꯥꯎ ꯍꯦꯛ ꯃꯔꯨꯅ ꯌꯨꯏꯗꯣ ꯇꯧꯏꯅꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯅꯪ ꯑꯩꯒꯤ ꯏꯃꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯅꯪꯗ ꯍꯥꯠꯀꯦ ꯅꯪ ꯍꯥꯏꯈꯤꯗ꯭ꯔꯥ ꯍꯥꯏꯈꯤꯗ꯭ꯔꯣ ꯐꯨꯔꯣꯕ ꯅꯈꯨꯠ ꯇꯦꯟꯅ ꯑꯩꯕꯨ ꯐꯨꯔꯣ ꯅꯅꯥꯛꯇ ꯍꯤꯡꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯩꯕꯨ ꯍꯥꯠꯀꯦꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯃꯗꯨꯒꯤ ꯃꯇꯝꯁꯨ ꯂꯥꯛꯈꯤ ꯅꯪꯅ ꯑꯩꯒꯤꯏꯃꯥꯗ ꯑꯣꯠꯈꯤꯕ ꯃꯌꯥꯝ ꯆꯠꯈꯤꯕ ꯂꯤꯆꯠꯇꯨꯒꯤ ꯍꯥꯏꯔꯕꯗꯤ ꯅꯪꯕు ꯍꯤꯡꯅ ꯐꯨꯝꯂꯁꯨ ꯌꯥꯔꯕꯅꯤ ꯃꯤꯅ ꯏꯟꯁꯤꯟꯕ ꯈꯔ ꯂꯧꯔꯒ ꯍꯧꯖꯤꯛꯇꯗ ꯅꯇꯨꯗ ꯑꯣꯜꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯟꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯀꯩꯗꯧꯒꯦ ꯅꯪ ꯅꯆꯤꯟ ꯌꯥꯝ ꯀꯟ ꯅꯪ ꯅꯆꯤꯟꯗꯨ ꯊꯥꯖꯤꯟꯒꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯑꯩꯁꯤ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯃꯥꯡꯂꯕ ꯐꯠꯇꯕꯤ ꯅꯪꯒꯤ ꯂꯥꯡꯅ ꯊꯨꯔꯨꯕꯅ ꯑꯄꯪꯕ ꯑꯩꯁꯦ ꯏꯃꯥ ꯐꯥꯎꯕ ꯆꯥꯅꯤꯡꯕ ꯑꯃꯠꯇ ꯄꯤꯖꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯥꯂꯥꯁꯨ ꯃꯄꯥꯝꯗ ꯃꯧꯄꯥ ꯑꯃꯗꯤ ꯃꯧꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ ꯒꯣꯔꯣꯕꯗꯤ ꯊꯕꯛ ꯃꯐꯝꯗ ꯂꯩꯈꯤꯕꯗꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯐꯥꯎꯕ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯃꯨꯅꯥꯟꯁꯨ ꯉꯥꯎꯆꯠꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ ꯃꯃꯥꯕꯨ ꯊꯑꯣꯏꯗꯅ ꯇꯧꯔꯨꯕꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯗꯨ ꯑꯋꯥꯕ ꯀꯌꯥꯒ ꯂꯦꯟꯈꯤꯔꯝꯃꯤ